ngase ufong ki batongan tongan manipuri si fong sing digi maroi bi pauk sing myam na thamji ahan bada nahadol gi thaudang pauk si digi khongba saraga cyclone manipuri gi pai gi the flight ahum cancel tokre yum kun hena hum dokre urkhul gi poi digi ire na senda ki banu pi ani phangdri ba phaw thina ba minister na instruction pikre nonglai nungsin maram oiraga manipuri gi mapan state sing pai gi ba domestic flight ahum yawn north east ki wena puna flight tara cancel tokre Tamelong district ki wena none da yum kun hen humdokre amaramda ngarang urkhul district ki poi village ki salau torel maya da leiba tholiru khongda yeina senda ki banu pi ani ga haksang phangna ba thina ba minister na NDRF SDRF amadi state police ki kangpu da akan instruction pikre kunja sina su thi ba khangri ba haksang ani du phangna ba thi ba da angam mateng pangna ba khankre airport authority of India AAI digi phangba pawgi source amana hairibana cyclone sina maram moiraga hokhiba nitokaba numitigi hona north east ki flight ayam cancel thore agartala dagi kolkata tamna paigada flight ahum amadi agartala dagi shillong amasum aizol tamna paigada flight ani cancel toki hadi imphal dagi shillong delhi amasum agartala tamna paigada flight ahum su cancel toki kolkata imphal dribugar amasum dribugar imphal kolkata tamna paigada connecting flight ani amasu cancel toki north east ko ina puna flight tara cancel toki basi gi manung da ayambadi indigo flight ni airport authority of India gi mekedi gi makhata na haidibana haujuk laidi ba phiba masi yamna kupna monitor tawri ngara ning thoka ba numiki nungthul pung ahum dagi cyclone maram oirga lakadori ba pung taruk tagi na taraga ni thoisi aruba phibam da laidi haidi north east frontiers railway gi mekedi gi haidibana agartala sabrum agartala amasum agartala Dharamnagar Agartala train ani cancel to ki hari amaramda cyclone sina maram moiraga Tamelong district park sana amanta thokle Tamelong district ki hauksong sub division ki manung sana leiba pungmon amasum puisi yaunu khul kaya amanta thokle cyclone sina maram moiraga yum kun hena humdokre local source aman haidibadi Tamelong district ki tuan mapum kya da nongnei nungsit amasum nongyam na kana tabasina maram moiraga yumgi yum thaksing humdok yauna mahai marong kya paksana mang takle amarom urkhul district ta nong yamna khana tabana mar moiraga ngara numidang wairam pung mari ga minute yang khairom tabada labukta law suruga halakpa mauna ani singai police station gi manung san ma salau turel gi manaki tholiru thong lana na hona bade isingna senda khibide gi house phaw thiba khangre thawdo siga mari leidana mafum maduranga si NDRF SDRF amade urkhul gi additional police na lit tawba hen forcing sangsing kre Ranjana Minister gi mekedi forcing aduda ising na senda khrapa mahuna ni edu phangdri ba phaw thina ba akan ba instruction pikre thawdo adu gi matang na Minister en berena poi village ki khunja amaga telephone haktheng na wang khre Ranjana tholi ba thawdo adu busi yamna thamoi sok nuai ta phungdo khre khunja adu na mobile phone gi khuthang na Minister da pawdon ba khiba mada ngarang numidang goiram makhoi manga punna law suba loiraga yumda han khibani makhoi manga adu gi manung na mauna ani du ising na senda khibadagi khudong thiba thawdo adu thokibani mauna ani masanu pa amam amasum masanu pi mari leiri mauna amadi apikpa masa silibani hairiba thong adu ising ka hena saubadi nati makhoi ani gi marai bakta tamkhibani puna makhoi manga satmina khibaki manung na makhoi uhum amadi hana thong adu landoki thong adu lanna matamna tapna satkada badu makhoi ani na thuna satpadagi laibak thiba thawdo adu thokibani haina pawdamaki wapum adu Minister na makhoi ani edu udana tragana karigum amada panduna hingna leiram labadi yamna nungai gani ishor khurumsi makhoi ani phangna bhona bada khunja sinasu angama mateng pangbiu haina phondoki Loinana mafam adu ising na senda khraba maunha ani edu thiba lakhiba urkhul district ki additional ASP da makhoi ani edu phangdri ba phawba thigadabani NDRF amasum SDRF ki kangbu da su maunha ani edu phangdri ba phawba thina ba khan khrabani pawgi update sing Minister masamukta mobile phone ki kuthana call tawduna pirakna basu khanki amaramna khulgi maikaidigi Minister na yamna lumna lawduna khulgi miyoi sing da fawba telephone tawduna thawdoktu gi maramda hanglakhiba mandi makhoi ani bu phangna ba thina bi state ke madi NDRF ki team sing tharaktuna honariba kaya du gi tamakta su thagat ba phungdorakhi amaramda poi village ki headman wungnau yo shimare na phungdokhibada haujuk pawbu ising na senda khraba maunha ni gi haksang adu phangma ngamdri nong leptana tabana maramaduna ising isang mayokna bi yabagi phibam leibadana dana turel gi isil su hengalakpana haksang singadu thibada khudong thiba kya mayoknari yumthangnari bu khul singamadi singai police station gi personal kya sama phamadu laktuna makhoi ani ga haksang phangna ba thibagi thabak sathari
October gi aroi bisayolam amasung November thagi urkul district ki oina mahi marong lok matamni adu haukiba numit kharani sida nong leptana tabana maram moiraga district adugi mafam kaya ising phamle urkul district ki oina tore lanthok lansin taunaba suspension bridge na singba amata laiti maram aduna miyam dikhina khudong sadaba mayuknare haiki parma yabli urkul district nong yamna kana tabana maram moiraga north east autumn festivals cancel tawkhrabani haidienasu pausna makhatana phongdorakli Atopa paumana lagaw khawbusingna police tagi AK rifle ani mulure sialawna bohotnaraba police personnel ani osina phukre ngana numidang puk nipan makhairum tabada Imphal East ki Khurai Lamlongda lagaw khawba miyoi khrana police tagi AK rifle ani mulure adubu manak nakpada leiba nupisingna miyoi sing adudagi nomoedu amuk hana lawraga police khusinaraki Atopa manangasi nungtil tera lakham lairak masinda lagaw khoram singdagi gypsy de lakwa police personnel ahumna sialawna bohotnaringai da Lamphel police ki osi laktuna police personnel ani edu phuraga thadokre haidi Khurai Lamlong bazar da thokiba thawdo dugi matana press na phongma pawsina hairibadi Khurai Lamlong gi lagaw khawriba mapam aduda gypsy ani amasum activa amada lakwa police personnel singna lagaw khawriba sing adudagi sialawna bohonabada Yami yamdi haibigi wahawda ningai sangdanaki thawdo aduna maram oiraga police na layum amasum lagaw morodu khomjinduna puraga makhoi gypsy dapsinki maduda lagaw khawribisingna layum amasum lagaw moru pubu yaroi haina police AK rifle ani munki adubu manak nakpada leiba nupisingna miye adudagi nomoy adu lawraga police kushina khibadagi pamdaba thawdo mati thokidra hairi Purampat police station dagi phangba pawgi source amana hairibana numit khrani ki mamang dagi Imphal City ki mafung kyar lagaw khawbagi thapasi leptana sathaduna lakmani makhoising mathakta police na yam toina check tawbagi drive asi sathaduna lakhi numidangi matamna lagaw khawbana manak nakpada leiba miyoi khudong sadaba kya thokale haibigi complaint kya sulakhi ngarangi thawdo dus lagaw thingnaba honabada lagaw khawribisingna lupa yankai piraga satlo hairakpadagi police na layum amasum lagaw phaganaba honabada thokibani thawdo sigi matan hauju pawbu Purampat police na case mata lokhatpa leite hairenisu pawsna makhatana phongdorakli atopa pawmana naga pistok ta saina na khut thingjinanaba CPC ga wari sanabagi daita IM gi commandant in chief pumting da sinakre Naga pisto osiki waroishin proknaba lambi thiboina NSN IM gi General Secretary Muiba Delhi da leiba Naga political deal asiki damakta wari sananabagi damak Delhi da satlabi yai ma ki khongsara duda NSN IM gi ate lusing kya saruk yarabi yai amaramda haujuk leptuna leiriba Naga pisto osi maka sathaduna masi waroishin nama proknaba sainana khuthingjinana ba NSN IM na Communist Party of China CPC da ayibasi role thakibadugi matung tarakpoina China government ki wari sanana ba hauji China Myanmar border da base tawdun leiriba NSN IM gi commandant in chief Punting Simre da sinakradi NSN IM gi external publicity wing APW Ali Affairs na China gi miyam amadi Communist Party of China CPC na naga miyam gi political right peace amasum freedom gi damak sabsana lebriba sigi damak thagatpa phongdokli haina confidential letter ama thakre haidi nakalamaromda NSN IM amasum Bharat Sarkar ani gi marakta satharakiba peace talk asigi Orois purakpagi matangna NSN IM gi maikedi gi naga gi flag amasum constitution yaudrabadi peace talk asigi waroisin purakpagi wanthuk yaude haina phongdokibaduna maram oiraga English singaniga taraga mapandagi nakalani na peace talk makha sathaduna lakiba dugi matung tarakpada haukiba tang taraga tret amasum taraga nipana Kolkata da NSN IM amadi Nagaland da leiba naga lalhausingi apunba body ama oiriba WC NNPG ga punami pampangtok na Council of Naga Relationship and Corporation CNRC CM kraba matung makata na NSN IM gi General Secretary Muibana WC NNPG gi lusing businga wari sanakre madugi makata rakpoina NSN IM gi General Secretary Muibana nga si Delhi da Naga political deal sigi matana wari sananaba Dimapur thadolabe source amana haribana General Secretary Muiba satar flight amada lup asigi lusing makharaga loinana Delhi de satlabi hai mamangi report amada Durga Puja Diwali festival loiraba matungna NSN IM gi lusing musingna makhatana naga political stock asigi Bharat Sarkar ki mir oiriba AK Mishra ga Delhi da makhatana wari sanaba haina yanakibani NSN IM gi BS atemna lusing mutimamana mamangsi September thara sayola masukna naga pisto osiki matang AK Mishra ga wari sanakhiba leire madugi matung tarakpada AK Mishra na working committee on NNPG gi convener and Ketobi Jemomi ga mipam pangthokpa lekre center gi mekedi gi wari sanakhiba duda
consensus drought ama piraknaba khangalakibani common accord si pidringai ki mamangna naga political group sing mekedi gi document adu makhatana khanaba masum analyze tawba yana ledi working committee NNPG gi convener and kitobi jimomi masamak su hauji delhi da ledi hadi Maras the NSN I am na phungdoki bida hauji sathari naga political to osigi waroisin purakpana tragana puraktaba Nagaland ledi ba natanking national policy national property ama oina protect amasum preserve torogana heri NSN IM gi mekedi gi ngasi thoki bi statement ama da hairi bana handakta senior citizen association of Nagaland na national policy uma koi gi control makha da lai hairi badu aramani record ki matung natang ki national policy all Bisumpui village ki oina lai masigi border na singmur sum mayek sing lai bini English sing ma samapan maudraga tarukta Gilgar camp ta pangthoki ba NSN gi National Assembly na natanki forest amasum wildlife asing ngak sen na bore block bini maramaduna natanki national park si manung na nong khul amata leibi yaroi Indonaga political sto osida natanki national park asigi matana karigumba khana na ba mata tawde masiga naga political settlement asiga mari lenati senior citizen association of Nagaland na ination IM da aranbo apum kya haijinduna target tawbigi thawong asi yabang hamloi Natanki national park asi hanadagi hauna NSN IM gi full control makhada laidibani haidi makasa tarapoina sanaleba pauksi diga topomarui bi pauksum khonga sarkana mayamna thamjagi UNACO gi kunga mathu shubu mapokumon sanungda leiba residential school complex ta pangdokre UNACO school moming leirab residential school singa sangdamnaba yanaba samlambada RK imona thagatkre human resource sangbatpada UNACO na lawriba thaudang singthaningai oi lokesor UNACO gi kunga mathurak shubama pokumon tharong masi Imphal East gi sanungda leiba UNACO residential school gi multipurpose hall pangdokre tangka anirak thokna pangdokiba kumon thoram madugi ahanbigi sharukta sagolbane sigi MLA RK imona lusingduna school sigi campus ta usara kya thaki usara thabagi thoram madu lamda masigi masak nairaba IAS IPS MCS MPS officer kya saryaki loinana MLA na kumza English ngani kun gohumdoi gi sahi gi calendar yauna UNACO gi diary phongkre thoram ga mari leindana MLA RK imuna hai India gi maming leirab residential school kya ga sangdamnaba yaba mong UNACO gi mekedi gi state asidasu apaba makhal gi infrastructure sing leirab residential school ama hangdok pusi yamna thagani hoi apaba mahiroi kya puthona bonabada apaba mahi tampham sangsing leiba mathautai telaba matam khara asida UNACO na Manipur gi tuwan mafam mangada school salairi masima state asigi oina di yamna leba phabani school masing yamba khatana tana quality lebi school masing hengar han basangi lamda masigi ningol oibisingi khwaidi gi sarabu kumai oiriba ningol sakobuna lakpada ningol oibisingi tungi punshi de hen afab oiraba suloinana mai gi kumai diwali na lakpada lamda masigi laminariba isini na punama hena mangsul thabala mi disat pangam oirasa no hana spousal piki ani supa tanga ki oina pangduki ba mapung oiba thoramda athoiba mitung oina saruk yakhiba khundrakpum AC gi MLA thoksum location hai UNACO na miyam gi thajaba mangandana sahi kunga mathu chuna miyam gi thabak tawba ngamlakpasi thagali UNACO na tungda tawrakadaba thabak singdasu hena mai paklakani haibigi thajaba lei state asigi leiriba constituency singa yengnabada sothariba khundrakpum AC gi manung sanba sanungda UNACO na apaba makhal gi residential school ama sarakpa gi namak yamna apen ma phawi mathang sagi February 15 da sanga ga doriba residential school asi India gi oina su khwaidi gi apaba makhal gi school ama oigani haina thajai hauji semga sakalibi school asi gi park sarba lamasi piba matamda su UNACO gi chairman ga apaba human resource samganaba thabak tawbira o haina thajaba pinaki matamdura thamlam ki thajaba singa du hauji UNACO na thabo oina pangthorok pobudasu yamna nongai ngasi sakolaba matam si human resource sing mapung khana semgat pasi yamna maroi UNACO na kunai si tuan hiram kya da mating pangduna lakli masitana tana lengana thabak pibudus awab oiragadaba mi listing kya thabak piduna kunai si sitmilonda yamna sono mating pangduna lakli haina spouse na makatana phongdorakli memna tentak na thamjaramge Atopa paumana employees singi tolop sakauba nangkhidre kaithel potsu sitre sai khuding goina ningol sakauba tharongi mangoina na festival advance haiduna lenga ki employees singda tolop amasum pensioners singda pension gi senpam pithoklamadu handaki sege sigidi pithoktre government employee amana pauksi sidhai ningol sakauba gi thoramasi sai si goina di tha sigi kungatre ta pangthokadabani tha ama phagadaba suti numit ama yaudana working day di numit hukumni khaktama oiramani
mahoksaadi tha amagi tang kunbu yaukragadi festival advance oina tolop amasung pension sing hek pithoramani handaki oina tolop amasung pension pithoktabasigi maroiba maram state ki sel thungi phibam khangen pham yaubadi goiram bayai employee singi thagi tolop khaktana tana public works department amasung rural development and panchayati raj ki makhada sukiba thabak singi bill su ama phaw pithokitre department ani asi state asi oina khwairi ki sawa department ni festival asi ki mangoina contractor sing the bill khara phawa pithokta haibis asaubu department ani asigi thabak thoram sing karam tawribiki haiba nainaba yaba matam yaurabane haidi thagi tolo phangdaba pension gi senpam pithokta amasum thikadar singi bill lupa ama phawa thadoktabana mahuksaga manadaba mongna khoirambal kaithil gi potsit hanthare thangal kaithil da phirol yonba nupa amana pauksi sidai mamang na pangdokiba ningol chukobagi mayadadi potsit yamna phai haujikti dukan singsu khoirambal kaithil da nataba masida hangdoknarakpa amasum employee singi tolomna singba phangnadabana maramu oiraduna kaithil da pot leiba lakpagi sang so hanthare pot leibagi sang su ka hen hanthare yumthong khudima koina ningol chukobagi thorom pangthokna na ba sem sana ba dileptri masimona maram oiraga posei leiba lakpa mi gi masingdi nahan makhai ga manadana hongkhalakli ima kaithil sing yauna tungan ba kaithil sing da posei leiba lakpa mi gi masing hengalakli masina maram oiraga city manung da mi sen basu hengalakli Kobilation na malem pumra akan ba sa pupikra ba matung mamangai matamgom ningol sakauba madi diwali gi thoram singda shitlama pot ki sang adu yauna shit ngamdabagi phibam da leidi adumak oinamak komai sing sibu pangthoknabagi damak miyai kyana kaithil da thomjinaraktuna atai matam singa yengnarubadadi mission bagi sang adu ki matik wangni kaithil manung da phauduna satliba lambi sing da su gari sing thauba yadabagi awaba kya mayokna ba thengnari mashi manipura pangthokliba diwali kumai shiga mari leidana lai pareng masu makal kya gi mai candle na sing basing paktakna na khoirambal ima kaithil lamlong kaithil kong kaithil yauna tungan ba kaithil sing yonaki pot yoli bising na phongdorapagi matungina hanagomna polam sing si yonbadi ngamdi adubu miyoi kharana adumak lainabadi lakpa yawi mi ka hena sinbadi kaithil sing si na manipur police ki mekeri asar wok sing da akai thokna ba yamna kan ngak sin magi thabuk sathari loinana miyam tilibu mafam sing da gari 1000 bamadi mafam sadana gari khamjin ma sing su loud speaker season aduna ningthi na yengsin magi thabuk sing sathari adumainama mi sinba handman badagi police na control tawbuda su ngamdabana asat awok singa sound akaiba pibadi thengnari hansu paushna makhatana phongdorakli makasa tharakpoina hoyelan paunge to pamaroibi ipauk sumu memna thamjigi ward member na lupa lising kun lokre haiduna vigilance amasum anti corruption police station na wokatkre kairau mating mayai lekai da leiba tombi mapuroiba tomba kobi miyama gi mingda housing loan registration number MN 1013623 section number MN 09006389 November 2 2022 sanction torakraba matungda loni asina phangpham tholiba apunba loan gi senpham lupa la amaga lising kunthra gi manungda sunatagi lupa lising marfu go tere khaktamak phanglaga awar percent pham sing phangdre masum senpham kharana atopa miyoi kharana lakthokre haibigi charge toroduna vigilance and anti corruption police station gi ASP da ayi bisirul ama pishinduna wokat khari ayi bisirul adu loni oiribi nupi asina wokalakpagi matungina indigenous manipuri muslim development organization IMM DOG Kairau branch ki mekedi gi secretary Sayyid Ahamana complainant oiduna file toraki banari organization asi gi mekedi gi vigilance amasum anti corruption police station gi ASP da pishin ki buwakat chirol aduda loni asina phangpam tokpa apun misen pam lupa lak amaga lising kuntra gi manung digi lupa lising marfu go tere khaktamak phangki duga phangli besen pam asi gi manung digi lupa lising kunna ward number 4 gi member MD Saraudin Elias Saubina lobby khre haini su buwakat chirol asida pali aduga lemawriba sel singi manungdagi lupa lising ni pugahumdagi senpam mamana atopa account sizinaraga kaitokpikre senpam asi kanana kaitokibano haibidu khangba ngamdre haiki maram asina vigilance amasum anti corruption police station gi ASP na complaint asiga mari lainana atuba matam lokatpam tokpa thabak sing lokat piyo hainasu haijaki haidi serol aduma vigilance amasum anti corruption police station gi ASP gi office na official oina receipt tokre haidi ni su pausna makhatana phongdorakli atopa pao manamo Naharlangun Delhi market khangauduna mai salakpadigi dukan satre hena amanga thokre Arunachal Pradesh ki Naharlangun Delhi market ngaseyu angan mada thokiba khangauduna mai salakpagi thaudomada yamdrabda dukan satre hena amanga thonkre haina official report amana haidi local officials singna thaudo sigu mari leina phongdokibada Arunachal Pradesh ki oina khwaidigi hena ariba kaithalam oiriba Naharlangun Delhi market
Mai sakpagi thaudo aduna maram oiraga dukan satrit hena ama ata thon kibaga loina lupa crore kayagi oigada polam sing ama ata thon khre thaudo sing se ayuk pung mari rom tabada thokibani hairiba kaithel asi state asigi konung itanagar digi sunutagi kilometer taraga mari satlaga leiba mafam amani kaithel asigi manak nakna naharangul police station amasung fire station amasu lairi mai asi haukibani thokaba numita pangthokiba diwali gi kumaina fire kera kya sijna kiba aduna maram oiraga maduragi paithokhiba apikpa mairik singna tapna saglakpaga oirambi yai haina thajanari kaithel asida leiriba dukan ayamba wa amadi un sabana maram oiraga dukan amadigi dukan amada yamna thuna sandoropagi sang henki mai sakpagi pau he phangmaga fire tender kaya mafam adura sangsilaktuna mai kanbagi thabak sathaki itanagar dagi fire tender amasu mai kanbagi thaba adura saryaki fire fighter singna mai kanana akanba mawna hotnaringai mara aduda dukan manungda leiba gas cylinder pokhairakpadagi mai kanbagi thabak sathariba miyoi singda awaba ma ohenki pung khara hotnaraba matung mai edu mapung phana control toba ngamkhi hairi amaramna dukan phamliba miyoi singnadi fire tender sing matam sana laktaba madi hana makhoina ising store tawduna thamdabadagi dukan ayamba kanba ngamkhidabani haina su maral sidi atopa pawmana all Arunachal Pradesh Student Union November anida Arunachal Pumba Bankokre Arunachal Pradesh Public Service Commission loba Assistant Engineer lobagi exam da question lik oirambagi thawong adu bianingba phongdoktuna all Arunachal Pradesh Student Union all ni si student union kusamnaduna mathang thagi anida Arunachal Pradesh pumbara pung taragani thogi ban lauthokre haidi question lik oirambagi matangna mari lenabasingna thawdo odu senaramba yai haina singnaba miyoi kya phagat khibaga loinana court ki order amanasu APPSC gi senari officer sing thabak tagi lauthoknaba khanba lekre adu APPSC da leiriba aranama thabak tawbo official sing mapam lauthoktriba phawba students union sina makhogi ban tawbagi phirep handoktanaba lepkhibani Mairoi singi oiba union sina thawdo sigi matangna semkhiba miyoi humna saba inquiry committee amasung CID na phangba report adu miyamna phone khangadabani haina demand tawri amaramda case asigu mari leina tha asigi taraga mari da APPSC gi chairman masana thabak tagi pothakre chairman asina mak maphamdagi pothabagi order do governor BD Mishra da pisin gibani mana governor da pisin giba resignation letter adu gi matung ina commission asigi makok thongba amaoina handak thokriba question lik oibigi matangna mak kariguma amata da hanana khangma lekidi adu bu ma na matik saba commission asigi lusingbu oidabana ma na commission asigi chairman oina thabak tawbada matik sadre maramaduna aina thabak tokpagi thajiliba serol asi soidana khudakti ayaba pirakani haibagi thajaba lei haidi amaramda police na phagat khraba chenarama miyoi sing mathakta miyam khangna serak pigadabani haidi makhasa tarak poina to papawna ningol sakawbada miyamna iramdam gi oiba pothok khudol tawbiyu MSF sayamagi manungna tangna amuktang lakpa ningol sakawbagi thoramna leiba miyamna iramdam sigi pothokna oina khudol tawbiyu loina ningol sakawbagi khudong saba lawduna lalot nitik tawriba singna support ki mamal yoningba mamal yonbidana bamati mari leinaba loisang singna su asigumba sing thoktana ba honabiyu haina Manipuri Student Federation MSF headquarter gi publicity secretary Abhijit Kabrambam gi sirolamana phongdorakli iramdam sigi amadi malem gi tungan mafam kya da khunda khraba ningol singi mafam da yaipharaba hiyangai gi ni panba ningol sukob October 13 sagol sinumitna lakpada yepa pauzal pijari mayum mokai pan khrabi yumnak sagai ong khrabi ningol singna kumama gi hiyangai gi ni panba numidasi makhut thektuna khawrang ngai jaba numini hairibi numinasida mabung opa mama mapa amadi masi masal singna sak sarama harauna saminaba awanungai wari sanaba madi mabung opa singna ngamjaba khudol khra tamiduna nungsi sanana leminagani haibigi wanthok MSF na yepa pauzal pijabani Manipur gi hawrak londa leima leisnana mabung poirei tuon bu sakauki madugi matung maitei lebakta masal masi oibisingna sei khudingi mabung opa sing sakaubi thorom pangthok narakhi sakaubi sanabi si maidingu sandrakiti English singa magasani pan yangkai dagina English singa magasani pan marfu taruk phawba liklam kaidana sathanarami adubo maidingu siga haktaktagi maram khradagi masal masi oibisingna sakauram adugi muta mabung mopa oibisingna masal masi oibisingbu sakauduna ngasi phawba ningol sakauba haina thorom pangthoktunar satharakli mabung mopa amadi masal masi anigi senglaba nungsinabagi thorom ningol sakauba sibu matamna purakpa satnabini haiduna khudolpot ki hidanaba oihandana sayamagi yamna tangna lakpa numida sibu senglaba numit oihanbiduna asamba saklen saminaba madi ngamjaba khradang khudol tamnabagi thorom oihansi
ꯆꯥꯛꯀꯧꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯁꯤ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯥꯡꯗ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯆꯍꯤ ꯑꯃꯒꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤ ꯈꯨꯗꯣꯡꯆꯥꯗꯕ ꯅꯠꯇ꯭ꯔꯒꯅ ꯇꯉꯥꯏꯐꯗꯕꯁꯤꯡꯅ ꯑꯣꯛꯇꯣꯕꯔ ꯅꯠꯇ꯭ꯔꯒꯅ ꯅꯕꯦꯝꯕꯔ ꯊꯥꯒꯤ ꯅꯨꯃꯤꯠ ꯑꯃ ꯍꯦꯛꯇꯗ ꯄꯥꯡꯊꯣꯛꯅꯩ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯔꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯤꯡꯗ ꯃꯥꯒꯤ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯅꯔꯛꯄꯅ ꯐꯦꯁꯇꯤꯚꯦꯜ ꯑꯃꯒꯨꯝꯅ ꯑꯣꯟꯊꯣꯔꯛꯄ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯣꯊꯔꯕ ꯏꯃꯨꯡꯁꯤꯡꯗꯤ ꯑꯁꯤꯒꯨꯝꯕ ꯇꯥꯡꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯁꯤ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯋꯥꯅ ꯂꯦꯜꯂꯤ ꯃꯁꯤꯗ ꯅꯠꯇꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯆꯕ ꯄꯣꯠꯊꯣꯛꯀꯤ ꯃꯍꯨꯠꯇ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯂꯝꯁꯤꯡꯅ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯈꯛꯇ ꯑꯣꯏꯔꯛꯄꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯁꯦꯡꯕ ꯊꯧꯔꯝ ꯑꯁꯤ ꯑꯔꯥꯟꯕ ꯋꯥꯍꯟꯊꯣꯛ ꯑꯣꯏꯔꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯀꯥꯏꯕ ꯑꯣꯏꯔꯦ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯔꯒꯦ ꯊꯥ ꯑꯁꯤꯒꯤ 18ꯇ ꯄꯥꯡꯊꯣꯛꯈꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯔesiꯗꯦꯟꯁꯤꯌꯦꯜ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯃꯜꯂꯤꯛꯑꯥꯔꯖꯨꯟ ꯈꯔꯒꯦ ꯍꯌꯦꯡ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯄ꯭ꯔesiꯗꯦꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯒꯅꯤ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯄ꯭ꯔesiꯗꯦꯟ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯆꯥꯔꯖ ꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯍꯌꯦꯡꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯄ꯭ꯔesiꯗꯦꯟ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯒꯗꯕ MP ꯈꯔꯒꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯄ꯭ꯔesiꯗꯦꯟ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯄꯥꯟꯗꯝꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯈꯠꯍꯟꯕꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯀꯨꯝꯖꯥ ꯏꯪ 2023ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ BJP ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄꯅꯤ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯄꯥꯔꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯅꯤꯌꯔ ꯂꯤꯗꯔꯁꯤꯡꯒ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯇꯥꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯀꯅꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔesiꯗꯦꯟ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯂꯤꯕ ꯚꯥꯔꯠ ꯖꯣꯔꯣ ꯌꯥꯇ꯭ꯔꯥꯒꯤ ꯈꯣꯡꯆꯠꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯍꯜꯂꯒꯅꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯠꯂꯦ ꯑꯃꯗꯤ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯔꯤ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯑꯊꯨꯕ ꯃꯇꯝꯗ BJP ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯥꯔꯇꯤ ꯑꯁꯤꯗꯒꯤ ꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯤꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯈꯜꯂꯣꯏꯗꯕꯅꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯃꯤꯡ ꯂꯩꯔꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯀꯌꯥ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯄ꯭ꯔesiꯗꯦꯟ ꯑꯃ ꯂꯩꯇ꯭ꯔꯤꯉꯩꯗ ꯄꯥꯔꯇꯤ ꯑꯁꯤꯗꯒꯤ ꯇꯣꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃꯅ ꯖꯔꯈꯟꯗ ꯃꯤꯑꯣꯏ ꯑꯅꯤ ꯕꯁ ꯃꯅꯨꯡꯗ ꯍꯤꯡꯅ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅ ꯑꯣꯏꯅ ꯖꯔꯈꯟꯒꯤ ꯔꯥꯟꯆꯤꯗ ꯃꯤꯑꯣꯏ ꯑꯅꯤ ꯕꯁ ꯃꯅꯨꯡꯗ ꯍꯤꯡꯅ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯂꯩꯈꯠꯅꯕ ꯉꯝꯗꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯂꯋꯥꯔ ꯕꯖꯥꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯕꯁ ꯇꯔꯃꯤꯅꯦꯁꯟ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤ ꯕꯁ ꯃꯅꯨꯡꯗ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯇꯨꯝꯕꯗꯒꯤ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯕꯁ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯃꯗꯟ ꯃꯍꯥꯇꯣ ꯆꯍꯤ 50 ꯑꯃꯁꯨꯡ ꯍꯦꯜꯄꯔ ꯏꯕ꯭ꯔꯥꯍꯤꯝ ꯆꯍꯤ 25ꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔ ꯃꯗꯟ ꯃꯍꯥꯇꯣ ꯒꯨꯝꯂꯥ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯗꯨꯒ ꯍꯦꯜꯄꯔ ꯏꯕ꯭ꯔꯥꯍꯤꯝꯅ ꯋꯦꯁ ꯁꯤꯡꯕꯨꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯥꯏꯕꯥꯁꯥꯗꯒꯤꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯕꯁ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯍꯦꯜꯄꯔ ꯑꯅꯤ ꯑꯁꯤꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯗꯤꯋꯥꯂꯤꯒ ꯃꯔꯤ ꯂꯩꯅꯅ ꯕꯁ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔꯗ ꯀꯦꯟꯗꯜ ꯊꯥꯜꯂꯒ ꯇꯨꯝꯊꯈꯤꯕꯗꯒꯤ ꯃꯩ ꯑꯗꯨ ꯆꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯊꯥꯖꯅꯔꯤ ꯑꯃꯔꯣꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯌꯨ ꯊꯛꯆꯤꯜꯂꯨꯕꯗꯒꯤ ꯃꯩ ꯃꯨꯊꯠꯄ ꯀꯥꯎꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯃꯥꯏꯀꯩ ꯈꯔꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯃꯔꯝꯗꯤ ꯃꯩ ꯆꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯪꯍꯧꯗ꯭ꯔꯤꯕꯗꯨ ꯌꯨꯒꯤ ꯃꯌꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯕꯁ ꯃꯩ ꯆꯥꯛꯄꯒꯤ ꯄꯥꯎ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯄꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯕꯁ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯃꯈꯥ ꯇꯥꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯔꯥꯖꯦꯟꯗ꯭ꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯇ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯁꯣꯔꯦꯟꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯈꯨꯄꯥꯛꯅ ꯊꯥꯔꯨꯕꯒꯤ ꯋꯥꯍꯧꯗ ꯃꯁꯥꯒꯤ ꯒꯥꯔꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯃꯩ ꯊꯥꯈ꯭ꯔꯦ ꯗꯦꯜꯂꯤꯒꯤ ꯄꯣꯁ ꯈꯥꯟ ꯃꯥꯔꯀꯦꯠ ꯑꯦꯔꯤꯌꯥꯗ ꯖꯣꯃꯦꯇꯣ ꯐꯨꯗ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯃ ꯄꯨꯂꯤꯁꯅ ꯈꯨꯄꯥꯛꯅ ꯊꯥꯔꯨꯕꯒ ꯃꯔꯤ ꯂꯩꯅꯅ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯁꯥꯒꯤ ꯆꯍꯤ 23ꯔꯣꯝ ꯁꯨꯔꯕ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯅꯗꯤꯝ ꯈꯥꯟ ꯃꯥꯔꯀꯦꯠꯇ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗꯒꯤ ꯐꯨꯗ ꯑꯥꯏꯇꯦꯝꯁꯤꯡ ꯀꯂꯦꯛ ꯇꯧꯅꯕ ꯂꯥꯛꯈꯤ ꯃꯥꯒꯤ ꯐꯨꯗ ꯑꯥꯏꯇꯦꯝꯁꯤꯡ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯥꯎꯗꯨꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯥꯟ ꯃꯥꯔꯀꯦꯠ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯔꯤꯇꯟ ꯀꯝꯄ꯭ꯂꯦꯟ ꯑꯣꯏꯅ ꯇꯧꯔꯛꯄ ꯅꯠꯇꯕꯅ ꯑꯥꯎꯠꯄꯣꯁꯠ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯆꯠꯇꯨꯅ ꯅꯗꯤꯝꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯍꯥꯏꯔꯤ
अदुबु थौदोक थुकिबा नुमित अदुगी नोंगानबदा खोय सावनरबा नदीमना माना तोंलखिबा गाड़ी अदु थौदोक थोफम अदुमक्तदा मै थाखि अमदि माकपु फानबा होनकिबा पुलिस सिंदगी नांथोकनबगिदमक नुंगना पुलिस तमना थाखि ममैदा पुलिसना माकपु ओवर पावर तौदुना फाबा ngamखिबगा लोइनना मै अदु मुथखि तुंगना माकपु थौदोक थुकपम अदुदगी पुलिसना पुदुना सखि हारि अमरमदा पुलिसना फादुना पुख्रबा नदीमगी मथक्ता पुलिसना हौजु फावगी ओइनदि केस अमता लोखतपा लैथ्रि हारि अमरमदना वाइस चांसलर सिंगी वाथोकी मतंग चीफ मिनिस्टर ना गवर्नर दा वार्निंग तोखरे केरला की गवर्नर आरिफ मोहम्मद खान स्टेट अदुगी यूनिवर्सिटी मपन की वाइस चांसलर सिंग बीसीओ ओइबा तोनबा खनखिबदुगी मतंगदा सयनबा क्या लैदिगी मरासिदा स्टेट असिगी चीफ मिनिस्टर पिनारागी विजयना गवर्नर दा वार्निंग तोखिबा लोइना constitutional head ama oina masagi limit lainaba amadi maki power gi limit wang balan thoraktana bakhan khari Governor Arif Mohammed Khan sayana pa kya laiding marakta ngarang university mapan gi BC singda sokos notice issue tawkiba dugo mari lenana chief minister na wapum masi phungdokhiba loinana makhatana haikibada governor ama oina ma na ma ki power gi wang mana thabak tawba yaroi governor gi oiba power adu Khan paidi adubu governor office ki su laidiba power adu gi limit ama lairiba power adu su state government ki advice matungina sejanagadabane Maramaduna constitution gi head ama oina pangtaw no tawbu yaro hakiri hiramasiga mari leidana governor Arif Mohammed Khan mathang thagi tang ahung gi nungthil gi pung manga phawgi manungda sokos notice adu gi pakum vice chancellor singna pirakadabani university gi vice chancellor lokthokpa natragana hapa haibisi state government gi thabak nate state asigi oina leidibi university mapanda BC oina leidibi singda BC gi phamdagi lokthokna pa governor na hana khangan balekre adubu governor gi order du gi mekta BC singaduna High Court silence tarakpadi sokos notice adu thakipaga loinana makoina makhatana office adu da makoina phamduna leibi yabigi legal right adu iduna pikhalakadabani haina khangan khiba laikre hairian su pausna makhatana su phongdorakli Makasa tarak poina pongna pampauksi dige to pamarueba pawna government ki website draft legislation hapna ba plea hearing sataragani Parliament amasum state assembly sinda puthokringai gi numit khumphuni gi mamana government ki draft legislation sing government ki website ta upload tawduna public domain da thaganaba center amasum state sing pawtak pipinaba tharakhiba plea ma supreme court na thasi kunthraga mathoida hearing sa thanaba matam lekre apex court asigi website ta thagalakpa october kunthraga mathoigi cost list hearing adu chief justice UU Lalit justice SR Bhat amasum justice Bella M Trivedi gi court khanagani advocate Ashwini Kumar upadayana tharakiba plea aduna final legislation khudingma regional language khudingmakta handoktuna public domain thaganaba center pawtak pi biyo han appeal tokhi national security ga mari leina banataba draft legislation khudingma parliament natragana state legislature da puthokringai numit humphuni gi mamana government ki website singda thagatkadabani ngasi gi media amasum technology gi sokolaba matamsida democratic process ama hoina central amasum state law ama bu khudakta putholaga pass tawba si sumdre hari central law gi oina puthokadaba legislation adu regional language sing da handoktuna government ki website ta numit humphuni gi mamangda thagatuna miyam tu wakal tahangadabani housing satnariba law semi gi mong si undemocratic amasum unconstitutional oibana miyamna sauna amangma piri miyamna karigumba amata khanarama tawduna department gi secretariat singna draft tawraba bill adu cabinet ayaba pibani Hana lairiba law amada semdok semjin tawraga satnaba yabadugi mohutta government na anauba law ama hekta pass tawi machine miyam gi resource mangan bakta natana legislature gi matam mangan bani haidi amaromdana none amasum jiribam gi ITI phibam sukli lupa koti 9.5 sang sagada none gi ITI center di yochai mari khakna pillar oiraga lairi congress none amasum jiribam gi Industrial Training Institute ITI Center sing phibam yamna sona government asina miyeng ningthina sangbidana thamli nunegi ITI Center di MM12 ki yosai mari khakna pillar oiraga lehauri haina MP Shishigi General Secretary TS Sarachandra na phungdokre ngasi Congress bo na pawmising unabada Manipur Pradesh Congress Committee MP Shishigi General Secretary su wediba party asigi spokesperson TS Sarachandra na haki nune amasum juri bamda lariba ITI Center singi phibam yamna sona government asina miyeng ningthina sangbidana thamli
ꯃꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯆꯧꯕ ꯏꯟꯗꯁꯇ꯭ꯔꯤ ꯂꯩꯕ ꯁ꯭ꯇꯦꯠ ꯅꯠꯇꯦ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯥ ꯃꯎ ꯐꯕ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯅꯍꯥ ꯀꯌꯥ ꯃꯍꯩ ꯇꯝꯂꯨꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯐꯪꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯂꯣꯏꯅꯃꯛ ꯂꯩꯉꯥꯛꯁꯤꯅ ꯄꯤꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥ ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯁ꯭ꯀꯤꯜ ꯂꯩꯔꯕ ꯏꯟꯇꯔꯄ꯭ꯔꯦꯅꯔ ꯑꯣꯏꯍꯟꯅꯕ ꯑꯃꯁꯨꯡ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤ ꯂꯤꯡꯈꯠꯍꯜꯂꯒ ꯊꯕꯛ ꯄꯤꯅꯕ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ITI 12 ꯂꯩ ꯃꯁꯤꯒꯤ ꯃꯅꯨꯡꯗ ITI ꯑꯃ ꯑꯅꯤꯈꯛ ꯅꯠꯇꯅ ꯑꯇꯩ ITI ꯁꯦꯟꯇꯔꯁꯤꯡ ꯑꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯐꯪꯗ꯭ꯔꯒꯁꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯒꯤ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯀꯧꯔꯒ ꯃꯈꯣꯏꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒ ꯆꯥꯟꯅꯕ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯂꯤꯡꯈꯠꯍꯟꯗꯨꯅ ꯏꯟꯇꯔꯄ꯭ꯔꯦꯅꯔ ꯑꯣꯏꯍꯟꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯍꯣꯠꯅꯕꯤꯕ ꯌꯥꯏ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ITI ꯁꯦꯟꯇꯔꯁꯤꯡ ꯑꯁꯤ ꯂꯤꯡꯈꯠꯂꯤꯕꯅꯤ ITI ꯁꯦꯟꯇꯔ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯊꯝꯂꯤ ITI ꯁꯦꯟꯇꯔ ꯑꯌꯥꯝꯕ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯅꯣꯅꯦꯗ ꯂꯩꯔꯤꯕ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯈꯔ ꯍꯧꯔꯝꯂꯒ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯉꯔꯥꯡ MPCCꯒꯤ ꯇꯤꯝ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯟꯈꯤ ꯅꯣꯅꯦꯒꯤ ITI ꯁꯦꯟꯇꯔ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯆꯪꯒꯦ ꯍꯥꯏꯔꯒꯗꯤ ꯈꯣꯡꯅ ꯀꯤꯂꯣꯃꯤꯇꯔ 2-3 ꯆꯠꯄ ꯃꯊꯧ ꯇꯥꯏ ITI ꯁꯦꯟꯇꯔ ꯑꯗꯨ ꯌꯧꯕ ꯂꯝꯕꯦꯜ ꯂꯩꯔꯝꯗꯦ ꯕꯣꯂꯦꯔꯣꯗ ꯑꯁꯪꯕ ꯅꯥꯄꯤ ꯃꯔꯛꯇ ꯌꯥꯝꯅ ꯋꯥꯅ ꯆꯪꯈꯤ ꯒꯥꯔꯤꯅ ꯆꯠꯄ ꯐꯥꯎꯕ ꯋꯥꯔꯕ ꯃꯐꯝ ꯑꯣꯏꯔꯝꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯌꯥꯝꯅ ꯄꯥꯎꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅꯤ ꯈꯛꯇꯪ ꯃꯌꯥꯝꯗ ꯍꯥꯞꯆꯔꯝꯒꯦ ꯅꯤꯜ ꯈꯣꯡꯕꯒꯤ ꯆꯥꯡ 78.9 ꯗꯤꯁꯦꯕꯜ ꯍꯦꯟꯈꯤ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯗꯤꯋꯥꯂꯤ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯅꯤꯜ ꯈꯣꯡꯕꯒꯤ ꯆꯥꯡ ꯑꯣꯟꯕ ꯃꯇꯝꯗ ꯂꯩꯐꯝ ꯊꯣꯛꯄ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯐꯪꯕ ꯊꯦꯡꯅꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯅꯤꯜ ꯈꯣꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯗꯤꯁꯦꯕꯜ 78.8 ꯑꯣꯏꯈꯤ ngasi Manipur Pollution Control Board ki maikhaidagi numidang pung 6 nunggai pung 12 fawba pung amamamgi interval the Imphal manunggi oina Kaisampata leiriba BJP ki office amasum Thangal Bazar da Nilkhong gi sanga si onbagi thaba si sathaki ngasi numidang wairang pung 5 makhaidagi onba Nilkhong gi sanga du haidiba mafam ani asida decibel 78.8 ki sangna phangki adubo hauju phangli sang asi oifam thokpa sang di heli maramdi commercial area Nilkhong gi sang asi decibel 65 to 55 residential area dana decibel 55 to 45 aduga silent zone dana 50 to 40 decibel duga industrial area dana decibel 75 tigina 74 pidi adubu ngasi commercial area oiriba Kaisampata ki mafam asi da decibel 78.9 gi sang da phangki hari ngasi Manipur Pollution Control Board na Thangal Bazar gi area da so noise pollution gi monitoring unit ama thamduna yengsinki hairiba mafam adu Nilkhong gi sang adu decibel 78.9 gi sang na phangki aduga pung amamam gi interview da lokhiba record ki matung inana Kaisampata leiba BJP gi office da phangkiba record ki matung ina numidang pung 9 dagi 8 phawbada decibel 74.2 pung 8 dagi na 10 phawbada phangkibada decibel 72.6 aduga pung 10 dagi 13 phawbada decibel 71.1 gi sang na phangki haidhen su paus na makata na phongdorakli paus lushilak poina atenba isel express ki lakhosara kana myam na thamjaramge sakhangdaba singna miyoy ma tamthina phuraga hondok lamle Imphal East ki Pasoi Police Station ki manung sanba Pasoi Part 4 da leiba Millennium School manakta sakhangdaba singna miyoy ma tamthina phuraba matung hondok lamle Police ki paw matung ina soklaba miyoy adudi salam maya lekai digi abuzam birji sei kungani pan apokpa abuzam biramangolni tamthiba thaudo du saliba thasigi kungani thoki numidang pung 9 tabada thokibin hairi birjina thaba ama satluraba matung halakpagi lambida Millennium School manak yorakpada hana na ngaiduna lerama miyoy khutpu amana makpu khamlakpaga loinana karigum wapam amata khanganba tawduna phurakibani so hairi miyoy singaduna phurakibatuda birji gyan mangduna leimaida tukhi madugi matung miyoy singadu mafamadu thadoktuna sienkhre hairi Birjit hauji Sija Hospital laikanari thaudo sugi matana Pasoi PS na FIR ama lokhatkre haiden su pausna su makhatana su phongdorakli amaromdana maitai mitai haidun ani thokpasi toklasi susindro lamdam asida khundariba amata oina punshin bahaibasi mapung oina khundariba maitai singdigi hauba tangai fade maramaduna maitai amasu mitai haina ani thokpasi toklasi yana ba puraktuna kaugadaba ming ama kauduna punshinana bhonasi haina minister el susindro mitai na phongdokre su paw amana makhatana palakli duga hauskoina di myam paw sisu matang se lusinjarage amasu myam puna ana update ngamina su channel sigi mekedi ki myang ifam na thamjari